Kuki na Churachandpur separate oige harabadi Naga na support tawgani harabagi Zomi na NSCN IM da direct warning to NSCN IM haina notice ama thorakre. Construction worker phabada ZUF Senate hana thamlakre Jelarung area gi manungsan na lairiba Tamenglong district ki Nungkaw dagi Apex company gi construction worker phabagi thodok aduda ZUF Senate hana lup asigi information and publicity secretary Louis Kangmaina thadrokpa cherol amana hairi cherols na makhata na hairiba na construction worker phabagi thodo adu NSCN ke Niki Sumi group ki Sandam Kamai amasung Tadulong Kamai amasung NSCN IM gi Khandina sathakibane construction worker phabagi thodok ZUF ta taiselakli basi makoina sathakiba aranba singa du kupsinna bahona bani haire Naga isilnau singi thamoi sokpa thodo asigi asumaran thibada angamba thodang lawgani haina kotu na phongdokre Kangpokpi district ki manung sanba daily khulda NSCN IM gi general secretary ge poster sakang daba mioi kharana segairamba amade bambulana chingba su thaki haibagi thawong adu laibak thibane thawdosige asumaran thibada angamba thodang lawgani haina committee on tribal unity kotu na phongdorokpaga loinana akana moongda yaning daba ulakle hiramasigi matang da kotu ge information and publicity na thadorokpa cherol amana hai thawdo aduga mari leinana Naga People's Organization NPO na ngarang press da thadorokpa ultimatum ama thengnare matang asida NPO da phawriba nungaitaba du su sabchana phawi oirakliba phiba masida CSO singna Kuki Zomiam ki thamoi sokadaba moongda maram chadaba communal gi irang sagat pigano region asigi Kuki Zomiam na khundaba mafam singda kumai harauga mari lenana loudspeaker sizinaba amadi bambula thabna singbagi thabak thoram singda athingba thamlaga leirabani hairi amarom da topa phuruk kilu singba amagi photo segaiba natraga mangta hanbagi thawong sathabana political gi oiba khudong saba amata Kuki Zomiam na phangadaba nate maramaduna NPO na kanagumba kharagi thawinsin natraga semjin sajinba wafamda thajabigano wasina region asigi tangdu leitaba amasung nungsi chanana leiminaba asida akaiba pirakpa yai yariba makhai achum aran hana khangdokpana achumba khongthang oigane punamasi oiduna su region asida leiriba Naga isnaw sangi thamoi sokpa thawdo asigi achum aran thibada committee asina angamba thawdang lawgani haina kotu gi serol asina makhata na haire Athubada popular lenga ama soidana leigani hana radesam na phongdokre state asida president rule sangno leirakpana sakha thorangi lamda sota handata natana NDA lengakta su sokhalakadaba leibana athuba matamda popular lenga ama soidana leigani haina hiyanglamgi MLA Dr. Yumnam Radesam na hairi wafam ase constituency asigi manung sanba Tezpur makhale kaida MLA local area development fund gi makhada nauna saba community hall sangaduna miyamda khusinabagi thoramda pawmisingna hangbo wahange pakum oina haikibane MLA na makhata arduna status da thokdaba irang asina maram oiraga hiram kayada lamdam asigi miyamna awaba mayoknare maroina status da center na president rule thamlakpa sina maram oiraga sakha thorangi lamda asuki mathek sothare MLA sing phawba makhogi local area development fund gi senpha masina tana leitabana phibam noma gi soksi lakle oinana lengak semba yaba MLA masing leina lengak semlaktaba sisu center da leiriba NDA lengak ta sauna mangjaba lei president rule habase hiram kayada mangjaba leibana status da center na athuwa matamda popular lenga ama semlakani habagi thajaba lei karamba matamda semlakadabagi habadu di matam khara miyamna punna ngaminaba mathau tai haike June 18 ki thaudokta senaba sing courta masalakna ba khangan khre hairi haukiba October ki kongani panda Chief Justice Magistrate Imphal West na June 18 da laikhidraba mioi tara marige mari lenana CBI gi closure report reject tawduna order ani nauna thokibadu ibamna taramna oktuna thagat phongdorokpaga loinana maralaiba sing athubada serak pina bataksilakle ngasi kwa kaithel da lebe Human Rights Alert ki office da pangthokiba pawgi mifam amada Extrajudicial Executive Victim Families Association Manipur General Secretary Edina Yaikhomna hai the Great June Uprising and the Unity haina ngasi phawba khangnariba 2001 gi June 18 gi thaudokta thawaina pontha pikhraba mioi taramari gi asumba wail ngasi phawba phangdana lakle loinana case asigi matangda CBI na evidence watli haiduna closure report thamlakiba adubu Chief Judicial Magistrate Imphal West Sorok khaibam sadanandana kakthatuna nauna order tholakpagidamak amadi accused oiriba Assam Rifles CRPF amadi Manipur Police ki parsen singbu thasi kunga mangada court lakna ba saman tawkhibagidamak taramna oktuna thagatpa phongdokhe Kaksing Pale lambi gi Bijoypur mayada monsang mahiroi lusungba mari phukibada senaba manga phare
ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 30ꯒꯤ ꯅꯨꯃꯤꯗꯥꯡꯗ NS102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯄꯂꯦꯜ ꯂꯝꯕꯤꯒꯤ ꯕꯤꯖꯣꯏꯄꯨꯔꯗ ꯃꯣꯟꯁꯥꯡ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ ꯃꯔꯤ ꯇꯝꯊꯤꯅ ꯄꯨꯔꯛꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 5 ꯉꯔꯥꯡ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤ 2 ꯑꯃꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯈꯤꯕ FIR ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ 5 ꯑꯗꯨ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯃꯣꯟꯁꯥꯡ ꯇ꯭ꯔꯥꯏꯕꯀꯤ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ 4 ꯁꯛꯈꯪꯗꯕꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯟꯁꯥꯡ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄꯂꯦꯜ ꯊꯣꯡ ꯋꯥꯡꯃꯗꯒꯤ ꯑꯦꯂꯥꯡꯕꯝ ꯑꯔꯨꯟ ꯆꯍꯤ 53, ꯄꯂꯦꯜ ꯆꯥꯟꯗꯦꯜ ꯂꯝꯈꯥꯏꯗꯒꯤ ꯃꯌꯦꯡꯕꯝ ꯃꯪꯂꯦꯝ ꯆꯍꯤ 22, ꯄꯂꯦꯜ ꯊꯣꯡ ꯋꯥꯡꯃꯗꯒꯤ ꯅꯦꯄ꯭ꯔꯝ ꯖꯤꯇꯦꯟ ꯆꯍꯤ 19, ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯆꯤꯡꯂꯦꯟ ꯃꯩꯇꯩ ꯆꯍꯤ 19 ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯊꯦꯝ ꯅꯤꯡꯊꯧ ꯃꯩꯇꯩ ꯀꯧꯏ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯈꯣꯏꯗꯒꯤ 2-ꯋꯤꯂꯔ ꯒꯥꯔꯤ 1 ꯑꯃꯁꯨꯡ ꯏ-ꯔꯤꯛꯁꯣ 1 ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯟꯁꯥꯡ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯈꯤꯕ ꯇꯥꯔꯤꯛ 30ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯒꯦꯗꯤꯑꯣꯟ ꯀꯤꯔꯤ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯦꯡꯒꯂꯔ ꯐꯤꯂꯤꯞꯁ, TS ꯍꯣꯂꯤꯁꯟ ꯑꯃꯁꯨꯡ TS ꯃꯣꯅꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ 4 ꯑꯁꯤꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯆꯥꯟꯗꯦꯜ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯦꯛꯇꯤꯚꯥ, ꯁ꯭ꯀꯨꯇꯔ ꯑꯃꯁꯨꯡ ꯏ-ꯔꯤꯛꯁꯣꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ 6-7 ꯂꯣꯞꯅ ꯕꯤꯖꯣꯏꯄꯨꯔꯗ ꯈꯥꯝꯂꯒ ꯈꯠꯅꯕ ꯍꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ 4 ꯑꯗꯨ ꯇꯝꯊꯤꯅ ꯁꯣꯛꯄꯗꯒꯤ ꯀꯣꯝꯂꯥꯊꯥꯕꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ 4 ꯑꯗꯨꯕꯨ ꯂꯥꯏꯐ ꯑꯦꯇꯦꯝꯞ ꯇꯧꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯖꯁꯇꯤꯁ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯃꯣꯟꯁꯥꯡ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯦꯡꯒꯂꯔ ꯐꯤꯂꯤꯞꯁꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯐꯥꯏꯜ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯃꯗꯨꯒꯤ ꯀꯣꯄꯤ ꯑꯃꯃꯝꯁꯨ ꯆꯥꯟꯗꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯄꯂꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯗ ꯁꯕꯃꯤꯠ ꯇꯧꯈꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯣꯟꯁꯥꯡ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯛꯆꯤꯡ ꯄꯂꯦꯜ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯁꯨ ꯗꯥꯕꯤ ꯇꯧꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯔꯤꯝꯁꯇ ꯆꯍꯤ 53 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯅꯨꯡ ꯂꯩꯕꯒꯤ ꯀꯤ ꯍꯣꯜ ꯁꯔꯖꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯤꯝꯁꯇ ꯃꯁꯥꯒꯤ ꯆꯍꯤ 53 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯅꯨꯡ ꯂꯩꯕꯒꯤ ꯀꯤ ꯍꯣꯜ ꯁꯔꯖꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯍꯟꯕ ꯌꯥꯎꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯍꯟꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕꯗ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯉꯥꯟꯕꯤ ꯆꯍꯤ 53, ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎꯕꯤ ꯀꯧꯏ, ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯥꯔꯠ 1ꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯗ꯭ꯌꯥꯕꯁꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡ ꯊꯥꯒꯤ ꯑꯣꯛꯇꯣꯕꯔ 15 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯅꯨꯡ ꯂꯩꯕꯗꯒꯤ ꯔꯤꯝꯁꯇ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯑꯣꯛꯇꯣꯕꯔ 30ꯒꯤ ꯑꯌꯨꯛꯇ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯀꯤ ꯍꯣꯜ ꯁꯔꯖꯔꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ BP ꯆꯦꯛ ꯂꯥꯛꯂꯝꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯆꯦꯛ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ BP ꯆꯦꯛ ꯇꯧꯕꯗ ꯂꯣ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ, ꯂꯣꯏꯅꯅ ꯉꯔꯥꯡ ꯑꯣꯛꯇꯣꯕꯔ 31ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯀꯤ ꯍꯣꯜ ꯁꯔꯖꯔꯤ ꯊꯧꯗꯣꯛꯇ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯍꯥꯟꯕ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯅ ꯗꯥꯏꯇ ꯂꯩꯅ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ, ꯃꯗꯨꯗ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯉꯥꯟꯕꯤ ꯗꯦꯕꯤꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯈꯤꯕ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯊꯛꯇ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯅꯕ ꯄꯣꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯉꯥꯟꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯃꯌꯨꯝꯗ ꯄꯨꯊꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯖꯦꯅꯤꯝꯁꯀꯤ ꯑꯋꯥꯠꯄ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯊꯝꯗ꯭ꯔꯕꯗꯤ ꯍꯥꯏ ꯀꯣꯔꯠꯇ PIL ꯐꯥꯏꯜ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫
State asigi maroiba hospital ama oiriba Jennings da awatpa doctor sing amasung khusukulai sing suna thamnaba mari leinaba sarkar gi maikaidagi athuba matam da honadrabadi uripok apunba lop amasung uripok apunba nupi lupna High Court of Manipur da PIL file tawragani haina uripok apunba lopki Vice President Khairakpam Tarunna ngasi press club ki Kawru hall da pangthokiba pawgi mifam amada phongdokre mana makhata na haikebada Jennings hospital asi state ki oinadi khwaidagi maroiba hospital ni hospital asida mapalam da layeng chatpa ngamdaba lamdam asigi laita laira amasung lojing loyagi miyoi kya layeng libane asigum hospital asida neurologist amasung cardiothoracic ki doctor kya laibagi haiba yauna tongan ba question taragani thoi RTF file tawduna hangke maduda hospital asina neurology doctor ama amasung cardiothoracic ki doctor ani dagi hena laite haina khangalakhe miyoi la kunthra rom leiba Manipur da doctor amani asina anaba khudimak loina mak layeng bangam gadori bra haina hangladuna sarkar gi maikai dagi hospital asigi awat doctor sing amasung khusuklai sing suna thambiyo Indian Constitution ke Article 21 gi matungina right to health asi mipum khudimakta nikthina panghangadabani haiba yauri haina phongdokladuna sarkar gi maikai dagi awat pasing asi mention na bohonadrabadi uripok apunbalop amasung uripok apunbanu pilop gi maikai dagi High Court ta PIL file tawduna sabsana thengnaragani haike India na China amasung Bangladesh ka ungkhanaba hengalakpadagi North East region da Pak sana Indian Air Force ke exercise pangthoknaba khangan khre haire Myanmar da hojik oiraba phiba masi yauna leba asina China amasung Bangladesh ka ungkhanaba helakpana maram oiraga North East region da Pak sana Indian Air Force ke exercise sathanaba North East to airman notam issue tawkhre official source amagi matungina notam gi maikidagi lakadoriba tha khara asigi manungda China Bhutan Myanmar amasung Bangladesh ka lonariba India gi saruk singda Pak sana Indian Air Force ki exercise pangthoklagani ahan bagi oina November 3 amasung kunda aduga masigi matung tarakpada December mari amasung taraga nipan da pangthokani haide Indian Air Force ki maikaidagi su North East da Pak sana operation amasung drill exercise ki thaba ase January ama amasung taramanga da pangthokadori haidiba matam asida Indian Air Force ki maikaidagi region asida leiriba base amasung air station singda combat training yauna coordinate sorties amasung logistic exercise ki pangthokadori China yauna Bangladesh Myanmar Bhutan lebak mari asiga lonariba India ki North East jaga sing ase khwaidagi sensitive threat leiba mafam singne Indian Air Force ki maikaidagi chatleba November tha asidagi hauraga mathang sahi 2026 ki January tha phawba pangthokadoriba exercise kaya asina India ki air domination amasung operational strategy da hena mapangal kankadalagani nota masi karigumba hek issue tawkiba tarabadi hariba designated air space aduda civil aircraft amata paiba yaroi mamangda Indiana Pakistan ga yamna ungkhanadingai matam adudasu notam asi Pakistan ga lonariba border area singda issue tawkibane notam issue tawkiba jaga sing asida mid air collision gi risks amata yaudana Air Force jet sing missile amasung drone sing maning tabna operate amasung exercise tawba yagadoribane nakalamromda Indiana Pakistan ga hojik leiriba ungkhanaba phiba masi yenglaga haukiba sagolsa numita Pakistan ga lonaba border area da exercise Trishul pangthokpa haukre exercise Trishul hariba asina tri service military drill makhalamani haire Andhra Pradesh ki Venkateswara temple da miyam netsanabada miyoi mapon sire Andhra Pradesh ki Sirkakulam da leiba Venkateswara temple da lai kromba lakpo miyam netsanabada nupi amasung angang singna namna miyoi mapon sire Hindu laiding satpa singi maroiba numit ama oina launariba ekadasigi mari leinana lai kromba lakpo miyam netsanabada miyoi sing adu sikibani masing yamlaba nupi amasung angang sing yauna miyoi kiana lai kromba laknake lai sang manungda sangna honabada angam tanarak padagi miyam netsanabagi thawdo adu thokibani hairi thawdok thokpamda police laktuna lai khuramba lakliba miyosing adu mathang manaw naina ahan akon naina lai sang adu da changhanki maraksida Venkateswara temple da miyam netsanabada miyoy mapan sikibagi thawdo adu gi matangda Andhra Pradesh ki Chief Minister Chandrababu Naidu na awaba phongdokre